Ngasi asi Puspaga Silbariga luhongbagi ayukni. Silbaridi Puspana luhongpamda thiengna lakpagi sauba phatlamdri. Kaino pungse ayokre saadu khita thaksidana. Chado yam thakingagane natomda lolo thao. Aidi cha gamdo thakningde. Ade aina nang laurisibu chaaju ithanda lolaga thakchage lauriro. Saabuki chimbi yabani. Adudi nangna ai laurisibo chalo langgena laurira. Na hojibuk sawu phatribo. Aina ungda dam singna haidudi. Luhongbado ngata lakadabdo Shekhawat kaiga somda ongkhatnadana lakpada thinginena hairedana. Nang bhab yam tadeba. Mabani wari sanaraga lairingeda kesap ado makhoina lairiba ka aduda changai. Puspa, Sar Shekhawat to nang amta unagena mapanda lepale hubune. Nang unagadro. As kaino buno mana agi luhongbo nungam sida laisina. Yam chena krapone. Hoi hoi unage karino do mu hangdradi seran turanong toksalani. Mido unalora dine imungda sasat chango. Shekhawat laena amuk chakhini. Aidi pelabani he. Puspana mapanda tholakpa matamda Shekhawat to Puspa ngaiduna lairamni. Kadawra Sar Shekhawat nungandaga mi mimda laisibo. Aigi luhongbagi achata khara arem paleramgani na chaba lairo. Puspa, aina mafam sida laise nangonda wam hange laini. Nangna angang macha chandan gi usingdo umang manungdagi turenda tautharaga puthorese chumra. Matang aduda Puspana wakhal tawrai. As aina turen gi lambida usingda tauthara poredo mu khangkhar maleni. Masi joli redina Shekhawat sida soinki paw tambongani. Madu joli redido khangni. Era inspector, evidence yaudana nang amuai phaba labo. Mamangdasu evidence amta phangdabagi phaba ngamde. Hojiksu amu evidence kamta leitabida phaba laise. Kamai tinu nangbo? Puspa, aigise nang phaba lakpa nate. Nangwo chumna wahong pahong tawba lakpane. Hoine, wahong pahong tawba lakpado. Koigi Sar Shekhawata information pireba mido. Madudo ina phajana hangu yadro. Nangna umang manungdagi angang macha chandan se turenda tauthale hariba mi sakse nangadi yam naknaba mini. Adu wai kanano di haidu oro. Sar Shekhawat na haidrasu ai budi kanano khangeda. Adu sir evidence omta laitarabnina sapiradra natraga cha thakigedra. Inspector Shekhawat adu karimata hairamdana mafam adudagi satkare. Puspaga kesapka mabanigi meeting tawham aduda wa kaya ma khanaraga lairami. Puspa, Sar Shekhawat aikoina umang manungdagi turenda angang macha chatan thadare haise. Joli redi natana kanamta oira. Mane kesap, mana oidoini. Madu moimda chalagane. Ongta unaruslo. Aibu mana police tang phandugi tawrini. Mabani mafam adudagi Joli redigi mayumda chatkare. Puspaga kesapkana Joli redigi mayumda lakpa matamdadi madi mayumda lairamdare. Puspa, Joli redi di mayumda lairamdre. Ado hujik kamai tawba. Kesap aina khanbada mase umang manungda lairamda male. Aina luhongbagi suti lauringaida mana angang macha chandan gi business se amuk tawrese ai paw phangabane. Lo, umang manung chalagane maga unaruslo. Makhoy ani na umang aduda yorokpa matamdadi Joli redido angang bacha chandal ado senaraga lairami. Puspa, nangdi umang manung sida kadoriba. Ngasi sibu nanggi luhong manung natro. Mawanu wigi manakta laigi ningdadana sa marak kai marak sida kadawla ino nangbo. Joli redi, ore am ngangno nang Puspa na phudo korba. Nang naya dong ko satluro. Kesapki wata adu tabada Joli redi ado yamna saunginglami. Masi kesap siyam nungari dori. Nang ko, Puspa lairi. Nongondo ino onsilak tanaw jaina. Ai Joli, kaino nang na angang macha chandan gi business to aiga lamba paba ngamdraga aise police ta phan ge toido kaigina. Yara Puspa, kadai di police no. Aidi kuirabane. Masi umang sida lairije. Nang na mapan thokdrasu phone dadi police to loina takpa yaba natro. Aina umang manungdagi usingdo turenda puthareje nang natana kanana khangdurige. Shekhawati ai angang macha chandan do kadai de puthoe khangdana
ꯑꯩ ꯐꯥꯗꯣꯏ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯃꯥ ꯃꯊꯟꯇ ꯈꯪꯖꯕ ꯑꯣꯏꯗꯤ ꯇꯨꯔꯦꯟꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟ ꯄꯨꯊꯔꯤꯉꯩꯗ ꯑꯩ ꯐꯥꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯄꯨꯂꯤꯁꯇꯨꯗ ꯍꯥꯏꯔꯤꯅꯤ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯌꯥꯔꯥ ꯄꯨꯁꯄꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯣꯂꯤ ꯔꯦꯗꯤꯅ ꯊꯥꯡ ꯑꯃ ꯁꯠꯇꯣꯛꯂꯒ ꯄꯨꯁꯄꯥꯗ ꯊꯤꯟꯒꯗꯧꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯄꯨꯁꯄꯥꯁꯨ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯛꯂꯒ ꯖꯣꯂꯤ ꯔꯦꯗꯤ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯏ ꯖꯣꯂꯤ ꯔꯦꯗꯤ ꯑꯗꯨ ꯁꯤꯔꯒ ꯂꯩꯃꯥꯏꯗ ꯇꯥꯔꯤꯉꯩꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯦꯁꯞꯅ ꯆꯪꯂꯒ ꯌꯦꯡꯂꯝꯃꯤ ꯄꯨꯁꯄꯥ ꯃꯥꯒꯤ ꯃꯌꯥꯝꯕꯩ ꯐꯣꯟ ꯂꯥꯛꯑꯦ ꯄꯤꯔꯣ ꯑꯩ ꯄꯥꯏꯒꯦ ꯍꯜꯂꯣ ꯖꯣꯂꯤ ꯄꯨꯁꯄꯥꯗꯣ ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤꯅ ꯑꯩ ꯄꯥꯎ ꯇꯥꯏ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯅꯨ ꯍꯥꯏꯔꯒ ꯄꯨꯂꯤꯁꯇꯁꯨ ꯄꯨꯁꯄꯥꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯨꯏ ꯍꯜꯂꯣ ꯁꯤꯅꯨ ꯚꯥꯏ ꯖꯣꯂꯤ ꯅꯠꯇꯤꯌꯦ ꯄꯨꯁꯄꯥꯅꯦ ꯄꯥꯏꯔꯛꯏꯁꯦ ꯑꯣ ꯄꯨꯁꯄꯥꯔꯥ ꯄꯨꯁꯄꯥ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯌꯥꯝ ꯀꯨꯏꯅ ꯈꯠꯅꯈꯤꯁꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯅ ꯈꯠꯅꯔꯒ ꯄꯨꯂꯤꯁꯈꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯕꯅꯤ ꯑꯗꯨ ꯁꯛꯄꯨꯗꯤ ꯏꯕꯥꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯀꯩ ꯀꯥꯏꯒꯦ ꯐꯔꯦꯁꯦ ꯑꯀꯨꯞꯄ ꯃꯔꯣꯟꯗꯨꯅꯦ ꯀꯣꯟꯅ ꯈꯟꯅꯔꯁꯦ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯖꯣꯂꯤ ꯔꯦꯗꯤꯗꯣ ꯅꯪ ꯑꯃꯨꯛꯇ ꯊꯥꯗꯣꯔꯛꯎꯕ ꯃꯥꯗꯤ ꯌꯥꯝ ꯄꯪꯕꯅꯦꯕ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯖꯣꯂꯤ ꯔꯦꯗꯤꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯈꯤꯗ ꯉꯥꯏꯔꯤꯌꯦ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ ꯑꯗꯨ ꯅꯪꯕꯨ ꯃꯤꯅꯤꯠ 5 ꯃꯃꯥꯡꯗ ꯐꯣꯟ ꯇꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯗꯨꯀꯥꯟ ꯐꯣꯟ ꯇꯧꯔꯛꯑꯝꯃꯗꯤ ꯃꯥ ꯍꯜꯂꯝꯃꯣꯏꯗꯕ ꯑꯩꯅ ꯀꯔꯤ ꯑꯩ ꯏꯅꯥꯎꯄꯥꯗꯣ ꯁꯤꯔꯦꯕ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎꯅ ꯌꯦꯜꯂꯛꯀꯅꯣꯅ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯖꯣꯂꯤ ꯔꯦꯗꯤꯗꯣ ꯁꯤꯔꯦꯗꯅ ꯑꯗꯨ ꯅꯪꯁꯨ ꯈꯪꯖꯜꯂꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯔꯝꯗ ꯃꯇꯨꯡ ꯃꯅꯥꯎ ꯄꯨꯂꯤꯁꯇꯒ ꯇꯥꯛꯑꯕ ꯅꯣꯏ ꯏꯃꯨꯡ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯅꯨ ꯑꯗꯨ ꯄꯨꯁꯄꯥꯒꯤ ꯃꯅꯥꯛꯇ ꯃꯅꯥꯎꯅꯨꯄꯥ ꯖꯣꯂꯤ ꯔꯦꯗꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯄꯨꯁꯄꯥ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯖꯜꯂꯒ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯒꯤ ꯀꯔꯕꯥꯔꯗꯣ ꯇꯧꯔꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯒꯅꯤꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯁꯥꯒꯤ ꯊꯣꯛꯄ ꯇꯧꯅꯕ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯅꯣꯏꯒ ꯀꯩꯗꯧꯕꯩ ꯄꯨꯟꯗꯣꯏꯕ ꯑꯩꯅ ꯅꯣꯏꯒꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯤꯉꯩꯗ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕ ꯃꯌꯥꯝꯗꯣ ꯀꯥꯎꯔꯕꯣ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯃꯤꯟꯅꯔꯒ ꯑꯩꯁꯦ ꯑꯣꯛꯇꯣ ꯑꯃꯗ ꯍꯟꯈꯣꯅ ꯅꯣꯏꯅ ꯚꯔꯥ ꯄꯤꯔ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯦꯜ ꯄꯥꯏꯈꯠꯂꯛꯄꯁꯤꯗ ꯑꯩꯒ ꯇꯤꯟꯅꯅꯤꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯅꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯁꯦ ꯑꯩꯅ ꯑꯃꯠꯇ ꯎꯁꯤꯠꯇꯦ ꯑꯩ ꯈꯣꯡꯌꯥꯒꯤ ꯎꯐꯨꯟꯗꯧꯅ ꯂꯣꯏ ꯈꯜꯂꯤꯕꯅꯤ ꯌꯥꯔꯦ ꯄꯨꯁꯄꯥ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ ꯑꯩꯒꯤ ꯏꯅꯥꯎꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯑꯗꯨ ꯄꯤꯔꯛꯑꯣ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯑꯗꯨ ꯄꯨꯔ ꯆꯠꯈ꯭ꯔꯒꯦ ꯑꯁꯤꯗ ꯐꯤꯅ ꯀꯨꯞꯄ ꯂꯩꯁꯦ ꯃꯥꯏ ꯕꯣꯗꯤꯅꯤ ꯅꯪ ꯑꯁꯤ ꯄꯨꯈꯤꯕ ꯌꯥꯒꯅꯤ ꯁꯤꯅꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯨꯁꯄꯥꯗ ꯀꯔꯝꯃꯥꯏꯅ ꯇꯧꯔꯒ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯄꯗꯨꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈꯤꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯖꯣꯂꯤ ꯔꯦꯗꯤꯁꯨ ꯃꯥꯅ ꯍꯥꯠꯄ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯀꯔꯤꯝꯇ ꯇꯧꯔꯛꯑꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯟꯒ꯭ꯔꯅꯦꯅ ꯈꯜꯂꯤꯔꯕ ꯅꯪ ꯍꯧꯖꯤꯛꯃꯨꯛ ꯆꯠꯂꯣ ꯑꯗꯨꯒ ꯄꯨꯁꯄꯥꯒꯤ ꯅꯨꯄꯤꯗꯣ ꯐꯥꯔꯒ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯃꯥꯡꯈꯠꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯄꯨꯁꯄꯥꯗ ꯐꯨꯒꯠꯍꯟꯗꯣꯏꯅꯦ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯑꯣ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯁꯣꯝꯗꯅ ꯁ꯭ꯔꯤꯕꯂꯤꯒ ꯀꯦꯁꯞꯀ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯦꯟꯁꯥꯡ ꯂꯩꯕ ꯊꯣꯔꯛꯂꯝꯃꯤ ꯀꯦꯁꯞ ꯅꯪ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯕ ꯆꯥꯅꯤꯡꯒꯦ ꯅꯪ ꯆꯥꯅꯤꯡꯕ ꯑꯝꯇꯪꯗꯤ ꯍꯥꯏꯌꯨꯗꯅ ꯑꯩ ꯊꯣꯡꯕꯤꯒꯦ ꯅꯍꯥꯟ ꯏꯇꯩꯃꯅ ꯑꯂꯨ ꯀꯥꯡꯉꯧ ꯉꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯔꯒꯗꯤ ꯍꯣꯔꯦꯟꯁꯨ ꯉꯧꯕ ꯑꯦ ꯑꯂꯨ ꯀꯥꯡꯍꯧ ꯈꯛꯇ ꯑꯇꯩꯁꯨ ꯍꯥꯏꯔꯛꯎ ꯀꯩꯅꯣ ꯑꯇꯩꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯕꯤꯒꯦ ꯑꯇꯩꯗꯤ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯒ ꯄꯥꯐꯣꯔꯁꯨ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯆꯞ ꯆꯥꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯜꯂꯛꯂꯒ ꯀꯦꯁꯞꯇꯨ ꯐꯨꯔꯝꯃꯒ ꯁ꯭ꯔꯤꯕꯂꯤ ꯑꯗꯣ ꯐꯥꯔꯒ ꯄꯨꯈꯔꯦ ꯁ꯭ꯔꯤꯕꯂꯤ ꯐꯥꯔꯒ ꯄꯨꯈꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯣ ꯀꯦꯁꯞꯅ ꯄꯨꯁꯄꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯀꯅꯥꯏ ꯀꯥꯡꯕꯨ ꯑꯣꯏꯖꯥꯠꯅꯣ ꯐꯥꯔꯒ ꯄꯨꯈꯤꯗꯨꯕꯣ ꯁꯤꯅꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯣꯏꯖꯥꯠꯂꯥ ꯃꯇꯥꯡ ꯑꯗꯨꯗ ꯀꯤꯗꯅꯦꯄꯔ ꯑꯗꯨꯒꯤ ꯐꯣꯟ ꯄꯨꯁꯄꯥꯗ ꯂꯥꯛꯂꯝꯃꯤ ꯄꯨꯁꯄꯥ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯇꯦꯛꯇ ꯀꯥꯏꯗꯕꯤꯗ ꯅꯌꯨꯝꯗ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯗꯤ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟꯒꯤ ꯀꯔꯕꯥꯔ ꯇꯧꯕꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯂꯥꯛꯑꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ
ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯄꯨꯔ ꯂꯥꯛꯑꯒꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤꯗꯗꯤ ꯁꯣ ꯉꯥ ꯑꯝꯇ ꯊꯣꯡꯒꯅꯨꯀꯣ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯁꯦꯜ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯩ ꯉꯥꯏ ꯂꯩꯔꯕꯅꯤ ꯄꯨꯁꯄꯥ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯁꯤꯅꯨꯔꯥ ꯃꯥꯅꯅꯦ ꯍꯥꯏꯔ ꯀꯤꯗꯅꯦꯞ ꯇꯧꯋꯦ ꯍꯥꯏꯗꯣ ꯑꯧ ꯃꯥꯅꯦ ꯁꯤꯅꯨꯅꯤ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯃꯥꯅꯅꯦ ꯅꯕꯥꯅꯤꯅ ꯀꯩꯊꯦꯜ ꯀꯥꯔꯤꯉꯩꯗ ꯀꯤꯗꯅꯦꯞ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯛꯏꯗꯨꯕꯣ ꯀꯩꯒꯤꯅꯣ ꯁꯦꯜ ꯌꯥꯝ ꯄꯜꯂꯤꯗꯨꯕꯣ ꯏꯕꯥꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯕꯦꯒ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯄꯒꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯁꯤꯅꯨꯒꯤ ꯑꯉꯥꯡ ꯃꯆꯥ ꯆꯟꯗꯟ ꯀꯔꯕꯥꯔ ꯇꯧꯕꯗ ꯃꯥꯡꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯟꯖꯤꯜꯂꯛꯑꯣꯌꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯔꯋꯜꯂꯤꯗꯣ ꯃꯥꯅ ꯍꯥꯠꯂꯅꯤ ꯍꯥꯏꯔꯦ